Handak ikang kangawdana chawsilakiba ichawna maram oiraga mioi kayagi yumkai lawfam kaya ngagi farm yen nganu loiduna hingzaba oki farm tawzaba kaya ising ichawasina thumjinkhibadagi amangata kaya thokhankraba matungda isingna yum thumjinkhibadagi yumda changba yadaduna lamlai kendragi manungda leiriba khul kayagi mioi lising kaya mana safagadaba mafamsingda yengduna tongan relief camp sing hangduna Leinari relief camp sing adugi manungda Youth Progressive Front YPF Club Yangangpokpina Duna haukiba tang taramari hauduna Emmanuel English Academy Yangangpokpida relief camp ama hangdokhi relief camp aduda hauzik sabungko kunau awang lekai amadi Yangangpokpi santi khongbalgi mioi chama humfugi mayada leiri hauzik relief camp asida mari leinaba Imphal East ki DC local MLA amadi tongan ba mioi kayana chana thaknaba potlam kharadi pangbirami adubu hauzik leiriba mioi singi marakta anaba mioi sing maru oina laihau hauba amadi haksangda furina chingba kaya yausilakpana maram oiraga relief camp asibu senariba YPF club ki members singda aduki matik awaba ama mayokna halle hiramasigi matangda relief camp asibu chalaibada achauba thodang lauriba Thokchom Amul Yangangpokpi Village Development Committee gi assistant secretary na fongdorakpada hauzik YPF club amadi kunja singa punna hotnaduna hangliba relief camp asida mioi cham hum furam leiri makhoi sing asigi manungda anayek yausilakpa amadi chana thaknaba leisilaktabana maram oiraga awaba ama mayoknare relief camp asida tongan ba mioi sing Imphal East DC amadi local MLA sing yauna chana thaknaba mateng khara pangbirami adubu hairiba chana thaknaba sing adu loisilakpana maram oiraga hauzik relief camp asida chana thaknaba watsinlakpa amadi ana ayek yausilakpa asina relief camp chalairiba mioi singda aduki matik awaba ama mayokna halle maram asina mari leinaba singna athubada mafam asida medical camp ama sinbiyu amasung athubada relief camp asibu yengsinbiyu hainasu fongdorakli Aigiming Thokchom Amul Yangangpokpi Santi Khongbanda Laijabani ai village Yangangpokpi village committee gi assistant secretary oina Laijabani ado koi youth singa tawraga punna sida koi lal gi matungda awaba haigadra koi awaba da awaba piba haibaduni koi isingji asukki matik anirak isau se anirak nange amaram maduna imungda sangba yadabadagi relief camp asi sida hangdokchab numit asida numitta koi local MLA koi mingwaina panjarabada ka ibomsa adagi Imphal East district ki DC SDC SDO koi punna sida lengbirak makoina su harau mateng pangbibaga loinana koi relief camp asi hangdokcha gibani adugo hauji ki awabasi koi anaba yauksalakpa aduga numit humni koi lepna sida sai sing thongaga chasalakpa sida koi ge maigaida awal apa kaya laisalakpa masi koi mari leinaba government na mateng pangbina bagi damakta koi media gi thongda relief camp sibu hangjariba koi gi maigaidagi ningsingjabani hujik se koi mi sida leirisi mi samaga yangkai mapanne ado atopa mi manga taruk yum thaduk ningdaba ahal khara mi manga tara magidi koi sidagi adum thilaga adum pijai ado khwaidagi luriba amana akoi hujik sida leiriba IDP singsida lok lai hok tawba puri na singba akoi ising isaugi adugumba ising fattabuduna maram oiraga puri na singba kaya sandorakpuna maram oiraga hujik mafam asida akoi anaba ani ahum makti hujik lok lai hok tawba puri tawduna hujik nadana mafam sida leiri maram aduna mari leinaba medical gi department singdagi su mateng khara pamjai haiba wafam si thimjak ine se kai lamdagi no aduga sideda leiraise numi kyani mu sure aduga saba thakpadi kramain tawi dusu haibi akhoi sambu khonaldagi ai khoi tore ngamra leiba adagi sida laigira nasigi ni sure ngarang nasiga sabadi moina dum noi tawe khoi kai mu tay yaw ge dum thawi mi kyamu no sideda le huji leirise mi kulhela no sambu khono yoina akhoi sambu pura gi nate moine wa kharom da khoi nawang sonda khoi khudong cha ba khon thoro pa